Imphal East District ki manung channa leiba new Checkon Dagi Porompat Taba Lambi Asi mari leinaba shingna Semjindriphaoba Ngasidagi club Anina Thingjinkhre Hairiba Lambi Asi ngasi ayuk Resident Welfare Association Wangkai Khunau amade new Checkon Youth Club ki members sing amade maikai adongi miyam thoraktuna Thingjinkhibane Lambi thingbagi khongjang aduga mari leinana new Checkon Youth Club ki Vice President Thaunauzam Dizena Paumi Singh Hai Hauki bachahi aniromgi mamangdagi new Checkon Dagi Porompat DC Taba Lambi ki fibam asi aduki matik fatre lambi asida achauba pothole kaya leiba asina ngaihak leitana extend thokpadagi numit khudingi asok apan yaure lambi asi semjindriphaoba local MLA amati mari leinaba department da khanghanba leikre aikhoigi apambadi lambi ase ngaihaki yanaba sembagi mahut tungkoina chatnagadaba mawongda semjin sajinbane lambi ase ningthina semba hodriba fawbadi makatana Thingjinkhigani haina mahak makata ki Problem se akoigi pipeline kaibagi problem am leire drainage akoi system fazana semdagi problem am leire aduga akoigi infrared gi akoi hujik akoigi left side ta akoi chathariba akoigi officer quarter gi chathariba akoigi gari achau ba thousand business chu yamna chaw maram ama problem am oiba ado hairiba problem singsi akoigi phananaba akoigi chatliba achat awok akoigi karimta khangjadaba akoigi achat awok singsi akoigi accident thoktanaba masigi road sibu sembiyo na akoi masigi khongjang ne akoi na ngasi changjan jari bese akoi na changjan nadribe khongjang na se yam thuna effective oiba mong da akoi gi government na su adaga akoi gi consult MLA na su tabiraga ubiraga athuba matam da sembiyo haibasi akoi gi public ki maikai dagi haidare akoi gi New Checkon Youth Club ki maikai dagi amadi akoi wangai khunau gi rawa gi site gi akoi hanjan haijari